Manipur Top Channel gi maikei gi maruebi I pausing miyamna thamjari ahanbada Kangla Pau gi editorial miyamda ahanbada special content wena thamjagi thajadabagi motion thangatpa mafam matam chabra Manipur gi hausu oiriba tanja sigi serakta lengak inthunaba natraga lusingba sindokna bigi iwa inil leirakliba si lewthibani hausu leiriba lengak ki lusingba sindoklaga illegal migrants in Kuki Zau narco terrorists na Manipur gi apun masaktam thugaiba madi makoi gi tongan ba leibak natraga lenga ama siamba gi landa sigi waroshin purap ngamudra leibak thugaina ba landa rakliba Kuki singi separate administration sigi manung sana chief minister and beren sindokpa haiba demand tarakhibani Amaromda chief minister gi maikei digi magna hingliba makai Manipur gi apun masaktam thugaiba kana amata ngamro haiba miyamna thajaba piri adubo lengak paibidi yawe MLA minister singi maraktagi opposition MLA singna chief minister sindokpa pami haibis ikhang khangnaraba moiri matang asida leirakliba wafamdi ruling gi MLA minister punamakna CM sindokpa pamba leibra natragana MLA minister kharakaki apam oirabadi lengak londa khurau thangba ma oina thokani lusingba ma sindokpa inthuba natragana namthaba haibisi tarai ba madinati amaramda lengak paiminari bisingi maraktagi lusingba sindokna bohonabada Misang khom na duna Paolienlal gi lalong sa thaba matamda nakpak ta na ba madugi opposition na khudong saba lauduna lenga inthubi gi thakdok sing leikitaba nati hausu leiriba en berena lusingba lenga manungda lusingba sindokpa pambi gi irang leiri haibisimadi tasing le lusingba sindokna ba BJP gi MLA khara matam sang station thadokuna Delhi da kem tawduna leibi gi mathakta hauji Kuki singna Manipur thugaina bulanda sa thariba sigi matangda wafam amata phongdoktuna lerakli Amaromda Thasik Taradagi Haugaduri Taraga Nitu Suba Manipur Legislative Assembly gi Tare Suba Session Sida Lengaki Puna Subminari ba NPP gi MLA sing opposition gi Thawdang Logani Havigi Pidep Lautuk Palekre Loinana Lengak Sagoli ba JDU gi MLA Mangana Masagi Party Thadolaga BJP di Yakshin ki Badugi Mayokta Speaker gi Tribunal da Tharaki ba disqualification gi final hearing ngasi sathana ba speaker na order thoki ba lekre Loinana Lengak Sagoli ba JDU gi MLA mangana masagi party thadolaga BJP di yakshin ki badugi mayokta speaker gi tribunal da tharaki ba disqualification gi final hearing ngasi sathana ba speaker na order thoki ba lekre Lengak lon manung gi hausuk sarang na ba leiriba adugi khudong sa ba ro ka pangthokodori ba assembly session da thajadab gi motion no confidence motion thangalak pa tholabadi opposition gi maikei digi su khudong sa ba loro kani haibigi thajbale Karigumba Thazadabagi motion aduda mai pak patarabadi kari phibam oirakadagi habisni Thazadabagi motion da mai thi bananglabadi lenga ki lusingba sindokpa ngamlaroi Karigumba mai pak pataragana intimated suspension natragana PR thamrakpi hai lalakta lal ngak li lusingba sindokpa gi thorang asi mapamatam sadi habisi miyam gi wakhalon dalai adubo democracy satpa lenga ki lenga lon da Thazadabagi motion thangatpa satnadabanati adubo leibak ki aruba tanja habidi atopa Laibak na landarakpigi saitheng mayukna ringai matamda lal gi general sindok patarabadi madu laibak thugaina landarakki besingda sagat poina thokani lusingba sindokna ba kunung lal hau sathariba opposition amasum ruling gi maraktigi lusingba oibada matik saba madi thogli buwa thogasi gi waroshin porpa ngamgada matik saba lusingba sing yauriba ge habsini Lengak inthuraga anoba lengak lon semna bo honaribasi BJP gi lengak lon adumak leina bo honaribra natragana BJP gi MLA singna sagolaga atopa party na lusinglaga sungshina ba lengak semga doribra haiba Mr Miyam gi langtakna bo wang leitaba nati lengak lon opposition gi mathaude ruling inthuraga makoina lengak lon gi supli paina bo hona ba haibasi makoi gi panamni matam sada ba khulaw kanana sutaningdi landa babu oirabasu maithina bagi maram oi Watona wanglaga kwakna famde I haiba Kangla Pau gi editorial miyamda ahan special content moina thamjari Amaromdana undergraduate program hangdokta bigi mayokta mahiroi singna khongjang sangsinkhre Manipur National Education Policy NEP 2020 satnarabazu policy sigi matungina tangai fadana hangdokadaba 4-year undergraduate program hangdoktuna leibana mahiroi singi career mangbiyana thamliba sigi mayokta ngasi Imphal College gi mahiroi singna khongjang sangsinkhre College asigi gate sanction ki ba khongjang adura mahiroi singi academic career mangan biyaroi mathau masa khangdaba commissioner director sindokadabani haiba penaba khulauk singlauki khongjang adura saruk yakibi college asida manga suba semester tamliba mahiroi manhai NEP 2020 ningthina satna hanma ngamloidaba oirabadi karigi Manipur policy asi implement toribano irang haudriba makai thabak tawbigi hainabi thadokpiu NEP 2020
implement tausilaga graduation gi 4 year tamnaba mafam khangandaba haibisi mahiroi singi punsi mangananaba honabaga samane hauzik third year gi 6 semester course asi loidringe mangoinana 4 year tamnaba mafam mahiroi sing khanganbiyo kariguma mahiroi singi demand si thabak to onthokpa ngamloi hairabadi education gi director commissioner singdoktuna mathau masa khangba miyo oina hapiyo mahiroi singi kholau lengakna thawoi taragadi tongan ba makhul gi khongjang kya sangsilakani haibaduna irang haudriba makhai thabak tawdabigi okal thadokpiyo haibu wapum thamki amaramda mahiroi singbu ningthina mai masing takpiba ngamloidaba oja sing masana khangna oja gi famdagi lauthokpi kho haina makhatana makna phongdoki makasa tharak poina to paten takpa paw manamo Department of Language and Implementation gi building sanaba ore imtangkhre Segaro takhelamam lekai de multipurpose hall ama yauna Department of Language and Implementation ki building sangnaba sanabangasi sagolban kendra gi MLA RK imona ore imtamkhre ore imtambegi thoramadu da MLA RK imona hai mathon ani long building asida ground floor da multipurpose hall oiraga ahanwa floor da department gi oigani haibaga loinana kendra sigi manungda pakhaliba mari pakhakadaba sakot thorang kaya gi matangda marik sumbu wafam sing thamki tera ima kaithel ama sabigi thabak sa thabaga loinana rigid payment concession gi thabak sing maki kendra sida pakhali masida natna kendra sigi manungda lairiba lambi singda kumja english ngani ga kungani thoidi gi hauna solar street lamp sing thanduna hana electric ki bill miyamna thiram badu hojikti thidre atopa matamda akaknaba mafam singda solar panel sing install tawragani haibigi thajabasu MLA RK imona miyamna thamkhena su pausta makhatana su phongdorakli makasa tharak poina Chensilakpa Naga singda Mateng pinaba khanakhre Manipur gi border town more ga tainana leidiba Myanmar gi tamudagi Manipur Chensilaktuna leidiba Naga singda Naga People's Fronts NPF Manipur unitna mateng pangna khanakhre Haokip sai English ngani ga kunga mathoi gi February thada Myanmar gi mikhalda khanduna semlaba democratic oiba lenga Myanmar military tamta dauna supai paisin kibadigi Myanmar da khulai paiba madi paidabagi akan irang horakibani Myanmar amadi India gi tainab ihau hauba ngamkhai paringda Myanmar ki masingyam laba miyoi sing Chensilakpa gi saruk ama oina Haokip numi khrani gi manungda Manipur gi Tengnopal district ki thangbu minau ti minau da tamu area da lena Naga sing Chensilakibani pawgi likun sing hai Myanmar army na lenga ki mayak to khulai paiduna irang haubana haubaga loinna akan balan sokna rakpadigi PDF KNAB takhaibigi thabak sing satatuna lakhi nongthakta gi bom thadaba yauna satharakpa takhaibigi thabadura Naga misam sing solakpa yabana Myanmar army na safagadaba maphamda matam khara thaidokuna leinaba khangarakpadagi tamuda leiba Naga saniga kunthra rom Manipur Chensilakibani nupi amasum angang sing yauna ti minauda Chensilaktuna sangjupam lauduna leiribe singi manungda chamaga marfuna analni amadi yankhaina tangkholna haidi Chensilaktuna leiriba Naga refugee saniga kunthra rom changsilakibatugi matangda ngasi minister awangbo newmai lamphel da leibu official quarter da MLA singna saruk yadana mifam aduna khanakhibaga loinana NPF Manipur State Unit ki maikaidigi pibiyaba mateng pinabasu khanakhi hari amaromduna Kuki NP gi president Ajang Khongsai gi matakta siriba maral yumpham yaudabani Kuki CSO sing Sakol police station ki manung chen leiba Lungjang khunda popi yenthapa satpa security force na mob violence tawi habigi maral ko KNP Manipur gi president says Ajang Khongsai gi matak sirak libasi akan mamong ni yaning demadi yumpham yaudabani haina Chusampur district ta leiriba Kuki frontal organization sing na phongdorakli ramasigi matana social media sing da aranba paw kya sandorak libasi lenga na yingsinbyo Lungjang khun gi thawdo osida CS Ajang Khongsai senai habisi lenga na phongdokhiba lekre loinana khabar amadi national paper singda phongdokre Chusampur district ki civil society organization CSO singna thadorak pasirolamada asumna pali Longjang khun gi thawdok ko KNP Manipur gi president says Ajang Khongsai bu senai haiduna prinamadi electronic media ra phone ki basi kumpham yaudaba semjin sajin mu waphamni ko ki gi miyambu represent toriba mi asida asiguma moral season ba akan mamon yaning di haina chiroludru smakha takhi apunba press community ki wapam maduna hai Kuki NP Manipur gi president asi analeng gi damak thakra mapanda lei maram aduna thawdo osida hakthengna senai haiduna magi mathak siriba maral si semjin sajin ma ngaktani miyoi kharana Ajang gi mathak ta aran bu wapum kya thambani haina lawi thawdo osi mangonda ikaiba
nanganbata natana Kuki Phurup ushitabani haina lawi hiram sida lengaknasu social media amadi media farmsing arana pauk sandolibasigi mathakta miyeng changbiyo thawong asi miyoibigi hak khongawnaba ma oibaga amadi leinabasingna paulana sandolibasigi mathakta investigation tawinaba sirol aduna haidi tungdasu asigumba aranbada yumpham oiduna Kuki Phuruki yaifanaba tawriba organization gi miyutsingda maral sibigi thawong tawdanaba pautuna khangalakli Lushilak poina Ganga irupagi politics amotpa Ganga irupana sengdokpa ngamloi Paolienlal BJP gi MLA Paolienlal Haokip na thawong adu Ganga torel irupagi politics ni haina nakoina buwapam na Karemnarakhre hari hairibasi BJP gi MLA Paolienlal Haokip na ex thagalakpa waralamada Ganga torel irupagi politics Ganga torel si yamna muali haibisi ngakningai oide masum torel si da irupana sengdokpa ngamloi haina phongdorakhibani tendakpa lusilakpa pauna Assam ki community taruk ST list salana naba state ki recommendation phangle center Assam ki tungan ba community taruk scheduled tribe status pinabagi damak Assam sarkar ki recommendation phangle haina Union government ki minister of state for tribal affairs Durga Das oikena Lok Sabha thamkhre hari Assam dagi Congress ki MP Rakibul Hussain Lok Sabha pukhalakpa wahangama ki pakhomda Minister of State for Tribal Affairs oiriba Durga Das oikena hai Assam ki tungan ba community taruk Tai Ahom Sutia Matak Moran Kos Rasbongsi amasum T tribe singbu scheduled tribe status pinabagi damak Assam government recommend tarapu wafam government phangleba wafam phongtoki aduga tentang nasumna mayam da thamjaramge aduga hausiki oinadi mayam pausu matang ase lusinjarage masum mayam puna anauba update ngamina sena channel sigi makedegi su myangi mafam da makhata na thamjari makhata bana update mayam puna ngamina se